Russian official ani Chap Manaba Numitta Sina Fangkhre report. Laingak pariba United Russia Party ge State Duma Deputy Singwaiba Russian official ani nongmaijing Numitta Sikhre. Newsweek pau na hai sahi humbudraga taret suraba Nicole Borso 2003 dage State Duma Deputy ama waina thabak tawrakhi amasung sahi yangkai taret suraba Zasarvek Uzdelopsu numit adumak teta sikhe Uzdelopna aruba masung matam kuina naraklabagi matungda sikhivani aduga Mr. Borsop na nongmaijing Numitta Lipex reason da magi yumda sikhe mahak sibage maram amata pikide Russia gi President Vladimir Putin na February 2022 da Ukraine da landakhiba dugi matungdage karino khangdaba phibam singda saknairaba Russian kaya marum sikhibaga official ani sibagi thokdok asisu lakhibane laladu haukiba matungdagi Mr. Putin ga mari lainaba high profile miyoi khara yauna yamdrabada Russian kun sikhre panba yabade Nicole Borsop United States amasung atay nongsob laibak singna sanction sing tawkhrabane amaromdana Uzdenopna Economy Natural Resources amasung Environmental Protection gi Russia gi House Committee member amane laladu haukiba matungdagi mahaksu US amasung New Zealand na sanction thamkhibane China gi President Xi Jinping na Ukraine gi President Volodymyr Zelensky ga wari Sannakhre China gi President Xi Jinping na Ukraine gi President Volodymyr Zelensky ga telephone da wari Sannakhre aina pau gi source amagi matungin na phongdok le mamang sahi gi February tha da Russia na Ukraine da landasin khraba matung tarakbada luchingba ani gi marakta han boina telephone call tawduna wari Sanakhe President Xi Jinping Ukraine gi President Zelensky ga wari Sanakhi basi maruwaina China ga laibak masel gi oina lainariba mari fagadana na bohona minabagi wafam su taksel le Ukraine gi President Volodymyr Zelensky gi spokesman wadiba Sargini ke forop na phongdok ki wafam amada lusingba ni na pung amarom chupna telephone da wari Sanakhe Chinese state broadcaster CCTV na report taw kiba wapam madda Xi Jinping na President Zelensky ga wari Sanakhiba do laloisin bagi matang da maruway na pungning thawat ke Ukraine da thongliba crisis asigi matang da China na matam chupada santi thamna bo na bada chapsa na lemle santi gi wari sana bada su China na lengdraba phirep amaga loina na sawat kanai China na topa site sing da mai chakliba sing ado yengba na tragana chakliba mai aduda gi haijin bagi wapam kari su laite crisis asida khudong chaba launa bo na basu laite nuclear gi mari lainaba isu singi matang da haikibada mari lainaba party sing pumna magna yamna ingna chingna pungning phatha duna laigada ne loina na tungda yaipa nungai ba punsi mahing ama lahena bagi damakta su aikoi pumna magna hona phamtho e China na haikibada Ukraine gi conflict asida michang mikhai nai ba kari su laite masi oiba taraga su China gi president Xi Jinping na Russia gi invasion bo kaidau ngai da su condemn tawba laite Zelensky na hanjin na phongdok ki bawapam amada Chinese ki counterpart Xi Jinping ga wari Sanakhiba do yana liri khoiri ba mawongda phongna sathakhe February tha da China na Ukraine ki crisis ase political settlement ama purakna bagi damakta point taragani thoigi oiba paper ama puthokhiba document adu da China bo neutral party ama oina uthe loina na nakalani makta santi gi negotiation sathana ba taksel le paper adu gi ahan ba point da Sovereignty, independence amade territorial integrity bu ikai khumna bangak na satkadabani haibagi wafam taksille China gi oina de Ukraine gi lala se pakthok chawthokpagi wafam da yaningdaba utuna laklebane China na Russia amadi Ukraine bu santi gi wari sanaduna leiriba wathok ase sangtai na ba purakna ba taksille international community na so santi gi wari sanana ba honabada pungning thawat pagi tangai fadaba lei haire